Meeyam na Erang Houdringei Thabak Toudaba Leingak Ashi Karamba Leingakno Haina Moirangkampu Union Club ki Vice President MOIRANGTHEM SURKUMAR na WAHANG HANGLAKLI JFD na changsiliba pung nifunipan ki General Strike ki manungchan General Strike asibu sagoladuna ngasi Moirangkampu Khewa thongda changshin ki bak khongjingda mahak na makata na haikibada MLA singna census Houdringei NRC taunaba makok thongba singa unarugani haina hojikta Thoglakliba asi karigino mamangda miyam gi ihau laktringai khongthang asi paikhatriba karigino NRC tauduna census tawshin kiba da sokadoriba asi miyam khaktara minister MLA di yaudabra paliba Leingak asi yelhomi singbu muthatnaba lalong ama silibra haina pendaba wafung kaya thamki manipur da NRC Houdringei census tawbu yaru habsa akoi akan phire ni akoi ngarang di hawna ahing chupa lektna sadram pham ste lai yam kanna changjan jarapani adun lamdam ste lai biri ba saka paibiri mamit tang ba mana pangaba saka singim pham da haijaning mudi makoi hujik kai tawduna lairi aini yam nuai to bam tang haning wa haraga de atai ge sunati ngarang di press note ma khon ujaba kan de MLA sing Delhi da satkani hai hana chapadi ge dawi mamangda irang thok tinga da chapadi ge dawi irang thok kan mayam thil kan da chatpa mayam khudom bi thindrige crime tawdrige lambi thugaidrige sorok thugaidrige action tawdrige leng de sarkar jikarma sarkar no mamit tang mana pangang laire hana chalaga hana lution ba kai dawi hoji yang bio IDP sing mayam mayum da hamjindri kamana census tawduna kamana masing ti doribno lairibo mayam jugi khallaga akhoi huji ba si film the census tawgi taraga de khoi kari oini absi MLA oibiri ba ekoi laibak sigi oibir mambi bapi mapa sing hena khanga lairabani adu pawdu nampu tawni ana nampu sasan tawni ana tawri buji karamba lalong laibino ekoi indigenous people sing muthat lagi ana khalira ekoi mukhraga mkhoi dia oidra mkhoi dang lehobu yagadra masina sing mayam ji thamjani du makha tarak de ekoi sigi khongjang sing asi ju hanbala ra horen mok adu mahing chupa tawni du ekoi tension ot ki apun club mayam pun club mana pai bi lai ekoi kongpal tong digi horoga takhen san mumchi club sangsana pun mayam da pullaga mana pai bi mayam da pullaga taba ekoi apun bagi adugi apun club mana pai singi mai kai digi jo koi mamang ni meeting to matung da koi gi tension of ta khawang ka tari jaga sida census ka mari leina ba census ka mari leina thabam ta government employee am ta laga koi to ba boycott to ni adra cooperation piro adra hana madu gi legre kari ma lak pa tar su madu masana khanga lak piro jabani lak pa ta madu phat apa phat ki dai to masana logu dam dai bisi isana thamchiri